Maroi Paukra Manipur Top Channel gi mekeri gi mayamna thamjari aini yadaba nongmei sapham thugaikhre West Bengal gi South 24 Paganas district aini yadaba nongmei sapham ama thugaikhibag loinana miyo anisu phare haina police na ngasi phungdokre South 24 Paganas ki Superintendent of Police Pushpan Fundok Matung akaknaba pau phangmadigi ngarang Basanti Police Station gi manung sana leiba Chandrapur area da sathaba red amada nongmei sapham adu thugaikhibani nongmei sapham adu kasagi yum amada salairam khibani haina phungdok laduna mahakna haiki mafamdudagi saba loiraba nongmei taret amasum nongmei saba da sangba masa kayam phangki amasum red adugi manungda miyo ani su phaki haina su phungdok laduna ASP na haiki Makuyani gi manungda amadi English singani ga taraga mapan su pharu raba misakni haina su pausna makata na phungdorakli makasa tarak fuirang rang phong khiba sanalaiba pauksi digi lokosava sanalaiba mapau memla senjaram ge NSU Tamnalaigum Lairam City Nepram Krishna Mohon Pre-monsoon Nungzu Tha Mamangi Nongdi Matam Sana Lakre Haina Akangai Sin report Taunakrabasu Mapung Oina Nungzu Aikoina Nungzu Tha Haibadudi Yaudribara Kaino Khangde Tawbagi Budi Hausi Kalen Tha Pan Kalakudang Haidi Inga Ingen Nungzu Tha Haibadudi Watlidana Nong Sudabagini Singlamda Umangkok Tholaga Poppy Pami Tharamadigi Ayinga Sagi Khal Kairakwadagini Hainingba Haijarabasu Hausi Miamna Maru Oina Capital City Impal gi mapam ayam bada thaknaba afaba ising darakar oiba sang phamngamdri ising karbar tawba haigadra ising pubu singdigi liter lising amada lupa sangwa liter sangwa dang lauragana lupa sahungi sangda mamal piraga launari hotpudi hotnari haibabu miamni ising phanganaba sial sangna semkhiba khummal lampaki ising hanphamdi mela taridana water filling point sing adu ningthina salairagani kaina sohaikibadi taki BJP की double engine lenga asna kumja English ngani ga taraga mapanda Jal Jeevan Mission haudoki Manipur state Jal Shakti Abhiyan Case Diren water campaign mamang sai English ngani ga kungani thogi March tha haudoki aikogi minister N Berenasu nongi ising yok tunu thambagi pambai sing lokhatpa mathau tare ki Prime Minister Narendra Modi na su kyarak subono khangde kumja English ngani ga kungani thogi April kungamari numaijung numita phongdokiwa maki man ki baat thamogi pungningi wada leba asigi district punamakta asaba pukri amamam tawragani haikimale ngasidi Prime Minister gi man ki baat ki sama suba oral pikhre lenga nasu party nasu sinduna amuk toiba punglanglang nakhre lekai gi community hall lampak ayamba man ki baat ki saksa haijana khre Kari amu haigani mapum kharadadi man ki baat tanabagi radio masa amamam lainana basel phawopi yentoki hairibasini sidabu lotpa yariba warane punamana khangnaribani taranipan suba lok sabha election 2024 sahi amarom na ngairidana Prime Minister Narendra Modi na mamang sai English ngani ga kungani thogi April kungamari da pigiba man ki baat marfuga tere suba oiramgadra ta haikiba adudagini khangde aikogi Chief Minister N Berena sahi adugi July thada oiramale labukta guha sahum tawraga thamle Prime Minister Amrit Sobar gi makhada pukri lisingamaga samapan tawraga haki Prime Minister na hakibagi matung inadi Manipur gi oina nongi ising yok tuna thamnaba asobu pukri taraga turuk topam thopane adubu Chief Minister N Berena di lisingamaga samapan tawraga ni hakibasima yamna singthani ngaini tawba tawdabadi khangde handak Mars kunga thuida pangtokiba emerging Manipur gi thoramda phongkiba 2022-23 gi lenga ki examen report yawus thingnati thabak masa masuni haina lawbodagi oiramba siyaida Prime Minister Narendra Modi na tha khudingi miyamna piba ma ki man ki baat pukningi thamoi gi wa kumja English ngani ga taraga mari gi October gi hokibane kumja English ngani ga kunga humdoi gi April forward sama sukre sahi mapalom sida pirakhiba Prime Minister gi pukningi wad laiba sigi ahan boina haudokiba National Sport University NSU gi matangdadi pankhidri male tahawdab oiramgadra haidi khangde Manipur National Sports University ama linkhalagani haibasi center Narendra Modi na lusingba BJP amasum sungshinab laingak lairaba ahan ba sahida puthokiba union budget lupa crore sam haptuna pangtokhibani matam adudagi parabadi sahi taradi sure aduga National Sport University NSU Act 2018 na sana haukhibadagi amadi orep tamkhibadagi paragana sahi mangadi sure adu menamak mafam asida sagaliba NSU complex asidi Tamnalaigum Leramle Tariang Labigi Sumat Yaida Pangta Halaga Thamnamle Masimakti Yamna Labak Thibani Miangi Pukningi was so Angamato Pamnai Tabi Badi Pabazani
dictator lengakti natedana lamdam asida leiriba lenga asi democracy ni miyam gi lengak ni kaunadabati fabanida Prime Minister Narendra Modi ki pukning gi wa man ki baat ngasidi sama sukre Hindi ki lol ngang bu state oidravas Prime Minister ki man ki baat ti adum tana ba mali khangba khangdaba atopani Hindi lol na mama lon oibising di khanglangmani kumza English singani ga taraga mapan gi September taraga mari Hindi gi Dibal Palanda Union Home Minister Amit Shahna Laibas gi amat oina punsin ba ngamgadabadi Hindi lol khaktani hairubadigi mai haunarakiba yawki male Tamil Nadu gi Minister nadi leba asi India ni Hindia nate language war thokani haina khonglei thuna mayuk naraki so mi Hindi lona national language oirabasu leba asdadi lol ohungi kanglon 3 language formula satnaraki bane kanglon asi ngammi haiduna hekta thugaibasu afaba oigadaba mande Mamang Saidus School sing the Hindi lol tambagi matangda watho oina khibaduni lol khangde ama khangde tamsinba haiba haibisi tangai fadabani adumnadi oiraga nampuda tamhangani nganghangani haihangani hairabadi madu asum oirai language war haibadu lakadaba mali aduna khanthabadi sumbazani NSU su Manipur na tabo atop state amada sagalama oirabadi sahi asuk yamna sangamdabasi Mamang lenga amatana North Eastern State miyeng sangbiramde yamna hantana yenglami haina lauri ngasigi BJP na lusung lenga sina leba sigi ahan sports university ama linkhanaba honaba sahi asuki yamna sangli sikari dagi no haibadu ikang khangnara wapum oina song thorokpagum tawre Kumza English singani ga taraga mari da Manipur da lupa crore songaga kunga mari rom sangna NSU linkhatlagani haina laukthoktu na union budget ta ahan bigoina lupa crore sa mahakrabasu mathautaba NSU bill di kumza English singani ga taraga tarik August thada parliament puthoki pass tawbangam khiti bill adu phaw matamadu union minister sport na puthoki atopa minister amana mod silak puthoki bane bill adu pass tawkidrabasu ordinance oina puthoktu na satnahana na kumza English singani ga taraga ni pan gi me kun homdoida Union Cabinet ta ayaba piki ordinance adu sahi adugi June amat lebas gi president ma ki khuyek pi dunu sanhanki makata na bill adu parliament amuhana puthoktu na pass tawraga ek onduna haujuk sanhari basini Prime Minister Narendra Modi gi sama subu mon ki baat phawada NSU gi matang pankiba haikiba ta kidrabasu kalamasi du miyam gi ma paw kerak senkre tawbagi di kumza English ngani ga taraga thret ki me kungani to ningthoka ba numitagi sayol gi oina sanalaiba ki ma paw sen hokibane masi miyam gi ma paw ni miyam gi pukning gi wani ngasi gi ma paw siga tharaga di saniga nifuga nipan raksure kumza English ngani ga taraga thret ki August kunga mathoida ASU usinasina NSU bill di Lok Sabha ra puthokre kumza English ngani ga taraga mapani August manga ra NSU sahi manga hena nung phutpaga manana leramle kumza English ngani ga kungi July taraga homdoi NSU masakti udri sel sarambagi CBI di sangkre kumza English ngani ga kunga matogi December kunga treta loire ta ko khadang thadaduna wazau ngang badi hande kumza English ngani ga kunga ni thi October kun traga mathoida Ningsing baniko NSU sahi nipan ni heleda haina mapauksang ki University asigi mangarak suba common thoram satliba sai asigi haukiba January taraga tarukta Kumalampak Sport Complex pangtoki state asigi governor minister sport minister MOA yaun sport organizing amata yauki da male adumna di oiraga youth affairs and sport ministry gi secretary sport Srimati Sujata Saturbedi IAS vice chancellor RC Misra IAS retired tiauki University Complex semgat pegi thabakti makhoi khangdamale handak to Union Sport Minister Anurag Thakur na kari ingsinglakpano khangde election maya gi oiramba siyai semgat sagali besing hakthengna yengsin khibada pendaba phongdokpaga loinana thaba asi pairiba MS National Building Construction Corporation Limited ki official singda sayol khudingi ministry da report thagalaknaba akan wafam thamnongkre University asigi A block mathang sagi February thara sangagani madugi manungda loisinna ba khangalamle thakhragi mamang laglamba secretary sport Sujata di semba sakali basigi khongjel khangdaba jala state legana sanababu pamjaba minister na yengsin bidraba jala aho bamadi yamna sauna leire adunadi NSU tamna laigumna leirambada penadriba amasum tareng leibina leibagumna leiramlibani hainaraklibani NSU gi matana kumza English ngani taraga mapana matam madugi Union Sport Minister Kiran Rijujuna malem gi oina singthana sport university gi thakta sengbat kani hairami
कुमजा इंग लिसिंग अनि कुन चीफ मिनिस्टर एन बिरेना स्टेट का सेंटर का पाव फाउनब वाटपदगी एनएसयू प्रोजेक्ट की थबक थेंगथबनी हाइकिबस ताकि अदुबु सही अहुम फरकलबस पाव फाउनब वाटपगी खुदमदी अदुम फंगली अनुराग ठाकुर हक्थिंगन यिंगसिलमद्रबदी मणिपुर एनएसयू सेमगली सगली हाइबसी यिंगसिंगलगदब मांदे खंगदेरे तौरिसे नबे इसिंग फंगदबगीबु लावगदरा लंबी सेंबीदबगी पोटयेन संगिंग फजदबगी पोचगी ममल वंखलपगीबु हाइगदरा पुंगाव गावरे एमएलए सु मियामसु तारेंग लेबिगी सुमद्यायदा पंगथनख्रे हाई तारेदना हाइबा सनलाइबगी मपाव मेम सेंजगे अदुगा हौजिकुइनदि म्याम मतांग से लुसिनजरगे मसु म्याम पुनः नोबा अपडेट ngamiनसे